ngasi April ki tang tara manga gi numidang wanam da phone ki batongan tongan ba pause singdagi maru eba khara lokhajraga miyang medamakta Manipur Circle News ki maikai dagi pautam jari ahan mada paulin khon pause dagi lokhajage Home Minister Amit Shah laktuna BJP gi vote khomkhre Amit Shah gi Manipur khongjat yaning daba phongdoktuna lambi thingduna khongjang changkhinkhre pathok jage tamina se tha asi gi trama panama sung kun tarukta Manipur gi oina tangkak ani thokna pangthoka dawri batrani pansuba Lok Sabha Mikhal gi campaign ki damakta BJP gi lusingwa amasung Union Home Minister Amit Shah pungkhara gi khongchat ngasi Imphal da laktuna miyam da wa ngangkhre Union Home Minister Amit Shah gi BJP gi Manipur Pradesh ki nauna sengwat sagatliba Thambal Sanglen gi office su sangaram gani Union Home Minister Amit Shah Imphal Birtikendrajit International Airport da hek thunglabaga Chief Minister Nongthombam Biren Laingaki Minister amasung MLA sing BJP Manipur Pradesh ki President A Sarda amadi atai makok thongba karyakarta singna taramna okhre mafam adugi hapta kangjai tamna laklaga miyamgi mifamda saruk yakhi mifam adu da tarani pan super Lok Sabha Mikhal da Inner Manipur Parliamentary Constituency da BJP ki candidate oriba thaunaujam basanta amasung Outer Manipur Parliamentary Constituency da BJP gi sawgatliba NPF ki mirep Timothy Zemik ki election campaign ga mari lainana Amit Shah ma ki oiba wapam sing miyam da thamki Chief Minister Nongthombam Biren yauna pangthoka doriba miyang mi mefam aduda Laingaki Minister amadi BJP Manipur Pradesh ki President A Sarda yauna party gi makok thongba singsu saru yakhi hairi Nakalamaromda Union Home Minister Amit Shah gi khongchat asibu yaning daba phongdoraktuna ngasi tongan mafam singda miyam na khongjang changchin kre khongjang sing adugi manung sanna ngasi nungtil pung ama makhai rom taba adwaida New Second Lambi Baringi Raja Dumbara High School mapada mioi kharana lambi mayaida tayar mai thaduna Union Home Minister Amit Shah gi Manipur khongchat asi yaning daba phongdoktuna khongjang changchin kre thodok adu hek thokle haibagi pau tabadagi Impal East District ki police ki team laktuna khongjang adu laksin ki hairi makhataba pauda pauni khor pause na phongli Kukisingi Lujadaba tat part ki Waheida Eikhoina Tuminna Leisinfam Thokte pathok sagi manungei bo warol boat ki matam lakpasida boat na hena lumna lauraga Kukina chatharak libo makhal makha ke age fataba lalong asibu tasenu sinadana nakal da thaidokuna lairabadi sumloi haina lamlai kendra village volunteer force na phongdorakli volunteer force asigi chief commander Y Bosana thadorak pa jerol amana makha taraduna hai haukiba sahi asigi me ahom dagi Surachanpur dagi haurakiba tamthiraba Kukinarko terrorist ki lana sidanga si pawba thengkhang kayada lamdam asigi lanjadraba maitai sa kya gi punsi pikhamna khrabani kaya amana aso apan nangkre kaya amana ngasi pawba mafam khangdana leiri Kukisina nungsi haitaba mawongda ahal angang khaktana nomaina kaptuna hatpa thangna lelaga hatpa masing khangdana leikre mapandagi hajilakpa lamlo pamba Kuki militant singna sinba lalongda lamdam asida leiriba Kukisingsu yausinduna maitai singbu tumna manghanaba silakpa lalongda India laingakna karisu khangsin usinadana haukiba thatra mathoi asi lerakli Kuki narco terrorist singna lanjadaba mahiroi amadi tabak suba chachaba maitai isilnaw sing nungsi haidana hatopikre punomak asi gi mathakta matam khara lal lepuraba matungda handakta tha si gi tara humdoi gi anganba ayukta Imphal nopok panagi morang purel singmangda khulai matik sana paiba Kuki militant singna kumtharaktuna khunja singda atamnana onsinduna nongmai masing khangdana kapsilakpadagi khulngak liba khunja sing amadi security personnel singa loinana handun nomai kapna bada Kuki ani leikidabagi matangda Kuki singna aranba paw kaya malingi mafam khudingda sandorakli lanadu maitai singna hauruba nate Kuki singna maitai hadaba honarakpadi Kuki singi Lujadaba tatpat ki Waheida Eikhoina Tuminna Leisinfam Thokte lanfamdadi asawba haibasi kananasu phataba ngamloi hainasu serol aduna makha tara phongdorakli